Social media containers sing na tawgadaba amadi tawroidaba singi matangda niyom semnaba lengakta khangan khre haiba atumlaba Supreme Court of India na piba instruction nama khaki pawma yauri Shanghai Express da mathong huttaba video thagaluba ahumsu police custody da thamkre hojiti social media containers sing si magi personal sing chi phajadabra mayamna yingningi yingningdrebra haibi wafum sukan khandana magi aning basi pangtau da tawbagi mong manba aduga maduna mayamda kari pirige haibadi khangdaba aduga tongan ba kogi container mayam singna the pakta da thaganarakpa aduga masina tongan ba mayamda information piribra ngahak pothana ba oidibra khangdabida sal talaga si Supreme Court of India na social media container singna tawgada musung tawroidaba sing adugi kanglolama makhasan sathanaba sayon maringi manungda kanglolama semnaba central government ta khangan khre habi wafam si yamna maruoiba yamna matang sabu wafam amani na lauroidabagi maram leibra natrag masi yaso Supreme Court ki instruction sim yamna matang chayena lawibra jabo masimang ni akhoi ki ngasi social media ki pros and cons ko myam lei akhoi ki positive oiba amadi negative oiba ko social media ki ngasi ki leiba digital wall sida akhoi ki yamna kanaba lawba yaba amam nei khre akhoi ki education ki line da research ki line da amadi akhoi manipur da leiba mana akhoi US da chatrasu online ki khuthang makta akhoi ki further education tawba yaba khudong chaba amadi research ki keno tawba yaba angai phatana chattaw matamda chatkadaw matamda chatpa aduna tabata ri sumba khudong cha myam leigre samnaw jiung oja khoi hauji tawni chi online gi khuthang dani akhoi ngasi gi news discussion gi tawri si chu machi chu yamna high tech oiba matam si chawkhalakpada akhoi gi social media gi amadi akhoi gi leiru digital wall si gi khudong cha ba myam amne praja fish amadi ngasi akhoi na in case karigmo emergency ma taba matamda su kanaguma amada blood amadarka leire adubu Kudaktari haiba mipung kuding da sandokpa ngamdabasi akhoi social media gi through da sandokpa matamda viral oina ngaktang da chatkiba matamda live streaming oiba thabak tawba nyam su tawba ya social media gi adu negative lakpa poching da social media gi through da ngasai gi tawroi daba thong singama video myam namjhallaga amadi mioi bagi kaino da punchida blackmailing tawba amadi ngasai gi migi private si myam amsu namaga thadok thajin tawba sumba social media gi negative oiba myam su lai aduna masi cyber crime kanguna masi yam kanna thigatpa amadi masi kaino singsim tawu muthau tai aduna masi negative lakpa makhan se si makini akhoi Supreme Court na intervention tawrakpa amadi akhoi gi kaino singda media gi samna haiba makta media gi akhoi kaino singta su akhoi viral chatpa clip myam ama lai adu sumba singsida akhoi gi society da amadi lairiba miyam sida kanaba mongda akoi chatkibadudi kaisu thoidokna kaiba laiti adubu kanaroi amadi amaga kanglu masien nungsinna loidaba natraga amaga yengthina naba amadi tonga sandokpagi kaino singsida viral chatpasidi society da kaiba miyam lakpanina masigi social media platform se mafam khangna sinabasina amadi masi sinarbariba mipung khudimak na su responsibility amam lauruga sinapsina khwaide na phagani na sumaina thamde